ꯊꯧꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯥꯕꯨꯈꯨꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯩꯂꯣꯏꯁꯪ ꯕꯥꯕꯨꯈꯨꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯇꯝꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯍꯜꯂꯒꯅꯤ ꯍꯥꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯗꯕꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ngasi ayuk anganba sarukta Tamil Nadu-gi Tipur district-ki manung chanba mafam amada bus amaga truck amaga thengainabada bus aduda tonglakpa miyoi kun sikhibaga loinana taramanga amana phibam luna soonkhre hairi hairiba bus asi Kerala State Road Transport Corporation gi makhada chalaiba bus ni amadi thodok asinga se yu Karnataka gi Bengaluru dagi Kerala gi Irnakulam fauba chatpagi lambida ngasi ayuk pung 3 lom chatpa matamda Tamil Nadu-gi Abhinas khungang yausilakpada khudong thiba thodok adu thokibani hairi Assam gi mi singi phurup ki oiba yening thama tamda maru marang khunbagi thauram Ali Aye Ligang kumhai ngarang dagi hauna pangthokpa hokre kumhai asi Assamese lolda Fagun haibadi February thagi ahanba yumsake sanimita pangthoknai adumakpo kumgi matung ina hongdok hongjin tawnaba maramna ngarang yumsake sanimita gi kumhai asi hokibani hairiba mahi marung khunbagi kumhai asi Guwahati dasu All Guwahati Missing Kebang na sinduna Japori Goki mafam singda murong okum haina pangthokli Arunachal Pradesh na India da tinduna mapung phaba state ama oirakhiba numitpu ningsingduna state asida 13 rak suba statehood day thoram ngasi Itanagar gi IZ Park ta pangthokre ngasi gi thoram asida Union Home Minister Amit Saha Donor Union Minister of State Dr Jitendra Arunachal Pradesh gi Governor Brigadier Retired Dr B.D. Mishra loinana Chief Minister Pema Khandu su saruk yakhi India gi under 17 women's football team na Turkey gi Taklar da ngarang sanakiba anisuba friendly match amada Romania bu goal ama sinod India gi under 17 women's football team na Turkey gi Taklar da ngarang sanakiba anisuba friendly match amada Romania bu goal 1-0 da maithiba pikre India gi mai pakpagi goal aju match ke kumapun suba minute da Priyanka Devi na penalty shoot ta chankhibani